Pausing yumpham oiba maroiba pau khara update tawjari. Petrol pump Pumnamk Thong Hanghanbinaba Minister Taksinkhre. Indian Oil Corporation Limited IOC LG Retail Outlet Pumnamk Thong Hanghanbiyo Haina All Manipur IOC and Retail Outlet Leaders Association Taksinkhre. Consumers Affairs Food and Public Distribution Minister Karam Siam da Pisin ki Baserol Amada Association Haiki COVID-19 ki license action na nabagi pandamda lockdown thamkraba matungda mamang thagi kun marita lengakna thokiba order amagi matung ina petrol pump taraga mathoi khaktamag hangnabagi ayaba pikhi laiga ki tongan ba department sing amadi essential service da thabak tawri basinge akhanaba petrol pump taraga mathoi khaktamag thong hangnabagi damag ayaba pikhi supnagi petrol pump khara khak thong hangba maramna masing jablapam yamna thau hanba lakpada mi ka hena sinbagi khudong chadaba mayuknari aiba wakat kaya petrol pump attendant sing dagi lakle thau hanba lakliba customer sing amadi pump attendant sing khudong thiba mayukna dhanaba IOC LG Retail Outlet Pumnamk Thong Hangnabagi ayaba PBO hainasu Association Minister da Taksinkhre atopa pau amadana social media da maram chadana thagat bigano ipsa COVID-19 aiba laina asi miyamna kinaba laina ama oibanina yariba makai COVID-19 positive oiraba miyoisingge maramda masak utuna photo na singba social media da maram chadana thagat bidana ba haijabaga loinana patient singge privacy ngakpinaba ipsana miyamda appeal tawrakle International Peace and Social Development EPSA ki role amana hai malay masida thingba ngamdana sandora ki laina laichat COVID-19 asi Manipur da khamthengna naba haure medical ki lamda khang hairabasina local transmission ni haiduna lakpado haujiti health department ki technical expert committee na state laingakta Manipur da community transmission haure haina lakthokpina ba proposal thajaba warep laure haiba wafam ama Manipur da phongba pausing da yaure Serol asina hai Manipur da leiriba mi amatana COVID-19 dagi mai leiduna chenba yaba matam nate aikhoi khudimak chap manana thodang logdaba yaroi COVID-19 na kanabasu lemna thaba leite section logdaba mi kuptani Manipur gi jumthong khudingda COVID-19 jarukadori basi masi khangna aikhoi COVID-19 ga loinana section na hingba tamse maraga sida Chakyen fajadi Haiduna Positive sik Mapan thoraktuna Erang Houkhe lamboi khongnang khongda hangliba COVID care center da leiriba positive patient sing Chakyen fajadi Haiduna ngarang Erang Hourure patient kharana pung taraga mathoi helaba phawba chak pide Haiduna authority sing da law khongdura khongjang chanchen ki naduna layengna ba thamliba patient aikhoibu ningthina yangsinbiba gi mohut thawai wawaidana thambire layengna ba thamlaga aikhoibu hatok pinaba sillabra haina patient sing adula phongdokhi amaromda center asimakta da leiba patient kharana di matam chana amade niyam chumna authority gi mekedege chak ising pi aire kalamromda Ayodhya da prime minister ga Punna Famminnakhiba Ram Temple Trust ki Makok COVID-19 positive Oikhre Ram Janabhumi Tirtha Khetra Trust Natragana Ram Temple Trust ki Makok adu haukiba sayulda Ram gi laisang ama sananabagi Bhumi Puja manungda Prime Minister Narendra Modi amasung atei VIP Kamrongga stage ta Punna Famminnakhe ma coronavirus positive Oikhre Uttar Pradesh ki Ayodhya da August manga da asoba thoram aduda stage ta phamkiba miyoi manga adugi manungda Manta Nitya Gopal Das sahi marfugani thoisu yaukhe Stage da laikhiba atei adudi Uttar Pradesh Minister Yogi Adityanath Governor Anandiben Patel amasung BJP gi wakhalol horpham oiriba RSS Rashtriya Swayamsevak Sangha gi Mohan Bhagawat ne Nitya Gopal Das hausik Mathura da lei Maharaja ji lehau kharat leire maramaduna aikhoina Dr. Singgi team ama thakhre amasung makhoina mahaki haksang yengsinkhre amasung hida khara pikhre aina makhoida pau pirakhre laheu odu hanjinba leitre mahakhara tablapna chor honbat ngaitaba lei magi oxygen level adu aikoina check tawre masida haksinba amata leite coronavirus ki damaksu aikoina check tawre antigen test tawre amasung maduda positive lei haina Mathura gi district magistrate Sarbagya Ram Misra na pomising da haikhe Gopal Das ka kuitringe da samnakhiba miyoising adu masak khangdokpagi thabak Houkre haina makna makha takhe Haukiba jum sagaisa namita asoba thoram aduda Prime Minister Modi na Ayodhya da Ramge laisang adugi tambag ahan basik adu khinkhe lengak pai da BJP gi maru iba wasak amok lak nga kaduriba laisang adugi urep uyung tamba haibadi Bhumi Puja aduda saruk yana ba sahi kunmapan gi matungda Holy City aduda mahak amok lakhibani thoram adugi numit kyani gi mamangda Pradip Das Kauba Purohit ama amasuk Ram Janabhumi Complex aduda duty taba policeman taraga marisu coronavirus positive oikhrabani aroibada content sing asigi maroiba pau khara asi papaudum zariba Manipur Local News YouTube channel amadi Facebook page asidagi yengbiriba punamak pathaga chari loinana channel asina dum kanarabadi subscribe like and share to baka bigunu punamak po amakahna thaga chari